Kêu anh nghe này kìa. Cái tiêm nó sống này nó cá này gì đó. Nè nào, tao ngay mi một con. Ini online ni betul? Online gitu pak? Ah, lain ni. Bincang siapa? Awak mengapa tu hai tu? Oh, enggak udah. Nana hai tu ni. Misna, hai tu. Không nào đâu. Hai mẹ mai một video nó muốn pura galak chare ngasi do ngasi se Shivching chatpagi chattagi tawre bako chattoine ai si jalore na thabu lore pung taruk tare bako da nebe angkai mani da ta asan de da des ka dum la ditawin o kasu ga lo salwa dum tam ato ma'am siga leire dress ya to kasi matek tuna na ina leire punim ko ato ma'am se ngarang ai ningol chako chalu bagi se phanga ko doni tu si color se wana phange ko si fees to ko duga manada basu yawi ai ki to kai thambi gra ge ma sina cái hộp khởi cái gì vậy? Xe hồi đi ai nè? Xe ấy là xe ấy xe rất mạnh là vậy cái phần này là có gì color số mạnh là ba đuôi cái hai asigi mà pan xin số mạnh là anh ngô bút cột bọc mua lên mua cà phê này tất cả à anh na amu bớt ai đi coffee color rồi amu bớt đi nát bọc đuôi số anh na like còn bọc đuôi nungai trà bọc đuôi cái na lối na amu set bọc đuôi na si mà pan si cái anh tàu rồi bọc Desa nak ngau berfruit oil ni lah ni. Tengok. Desa lu ada kau lagi hal sini ada sini kita. Tengok pasal lu. Esum tu pasal lu kiki kau mah. Sebab sepai tu lepas jadi khang deh. Mau lepas ke tu aku thom tu ni si jalan thong thom bagai. Atau ni mah tu pasal kiki. Pasal lu lepas ni cuba. Nang ikan ni terus muka rak. Muka ni kalau ada kan ini muka ni. Oh muka ni. Lu ni pandai siapa ni mana? Misna. Kau jadi siapa? Ya, aku Misna dulu. Misna kira dekat lai. Hai tu orang Misna. Hai, macam ni hai. Aku saya kena. Biar nggak macam ni tahu jangan tu. Tahu. Misna. Tahu. Macam cuba juga di mana? Bisa kau boleh apa?
ꯁꯤꯗꯒꯤ ꯒꯥꯔꯤ ꯂꯦꯞꯅꯕ ꯍꯧꯔꯦ ꯌꯧꯔꯦ ꯑꯩꯕꯨ ꯑꯗꯨꯝ ꯅꯥꯟꯗꯒꯤ ꯁꯨꯝ ꯅꯥꯟꯗꯈ꯭ꯔꯣꯗ ꯁꯤ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯔꯦ ꯃꯌꯥꯝ ꯌꯧꯔꯕꯣ ꯃꯌꯥꯝ ꯌꯧꯔꯦ ꯒꯥꯔꯤꯁꯦ ꯑꯌꯨꯛꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 8:15 ꯍꯥꯏꯁꯦ ꯉꯜꯂꯤꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯣ ꯑꯗꯨꯁꯨ ꯀꯥꯈꯠꯇꯣꯏꯅꯦ Sunta lang siya. Hindi naman siya pa ibo na. Cho này vẫn lâu. Kau sudah ngambil dah? Sundan ninja tu anda. Ada kau tu? Mana dia mah? Krishna. Cái hay nọ. ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯉꯝꯕꯁꯦ ꯀꯥꯔꯦ ꯑꯌꯥꯝꯕ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦꯀꯣ ꯖꯥꯡ ꯀꯥꯔꯒ ꯑꯩꯅ ꯖꯥꯡ ꯌꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯀꯥꯔꯤꯅꯦꯕꯀꯣ ꯇꯞꯅ ꯀꯥꯔꯗꯤ ꯋꯥꯕꯗꯨꯁꯨ ꯀꯨꯏꯔꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯉꯩꯗ ꯋꯥꯍꯧꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯨꯅ ꯂꯧꯔꯤꯅꯦꯕꯀꯣ ꯑꯉꯥꯡ ꯆꯦꯟꯁꯨ ꯆꯦꯟꯕꯅꯤꯅ ꯃꯥ ꯋꯥꯔꯝꯃꯅꯤꯕ ꯑꯩ ꯑꯉꯥꯡ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯁꯦ ꯌꯥꯝ ꯋꯥꯏꯕ ꯑꯩ ꯏꯁꯇꯦꯟꯁꯨ ꯀꯥꯎꯅ ꯄꯨꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯀꯣ ꯀꯥꯔꯤꯁꯦ ꯁꯥꯊꯤꯅ ꯋꯥꯏ ꯂꯣꯏꯔꯛꯄꯗ ꯀꯩꯅꯣꯝ ꯇꯧꯔꯝꯗꯣꯔꯦ ꯏꯁꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯗꯣꯔꯦ ꯍꯥꯏꯕꯗꯤꯀꯣ ꯑꯣꯂꯥꯡꯃꯟꯒꯤꯅ ꯏꯁꯥꯁꯦꯀꯣ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯕ ꯑꯗꯨꯒꯩꯗꯤ ꯋꯥꯁꯨ ꯋꯥꯕꯒ ꯄꯨꯜꯂꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯗꯦꯕꯤꯀꯥ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯗ ꯂꯥꯏꯟ ꯂꯦꯞꯄꯤꯁꯤꯒꯩ ꯂꯥꯏꯟ ꯂꯦꯞꯄꯒ ꯆꯪꯉꯤꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯥꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯥꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯨꯝꯊꯔꯛꯑꯦ ꯀꯩꯅꯣꯝꯇ ꯆꯥꯔꯨꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯌꯥꯅ ꯆꯤꯡꯉꯨ ꯄꯥꯡꯒꯟꯕꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯈꯔ ꯀꯠꯄꯤꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯥꯡꯖꯔꯤꯕ ꯂꯩꯍꯧ ꯂꯩꯄꯣꯛ ꯆꯤꯡꯃꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯆꯤꯡꯉꯨ ꯄꯥꯡꯒꯟ ꯌꯨꯝꯂꯛꯇ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯃꯊꯪ ꯀꯩꯅꯣꯒꯤ ꯏꯆꯦ ꯁꯣꯅꯥꯂꯣꯏ ꯃꯅꯥꯛꯀꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯦ ꯁꯔꯃꯥ ꯀꯦꯇꯔꯤꯡꯒꯤꯁꯤꯒ ꯐꯝꯃꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯃꯈꯛꯇꯤ ꯄꯣꯁꯇꯔ ꯊꯦꯠꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯁꯔꯃꯥ ꯍꯣꯇꯦꯜ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯔꯃꯥ ꯀꯦꯇꯔꯤꯡ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯦꯇꯔꯤꯡ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯑꯩꯁꯨ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯎꯕꯅꯦꯕ ꯑꯗꯣ ꯃꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯥꯒꯤꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯆꯪꯉꯒ ꯆꯥꯔꯨꯔꯦ ꯃꯥꯒꯤ ꯈꯦꯆꯤꯗꯨꯗꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯊꯝꯕ ꯈꯦꯆꯤ ꯊꯣꯡꯕ ꯑꯣꯏꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯅꯠꯄꯨꯗꯤ ꯅꯠꯇꯦꯕ ꯃꯣꯏꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ
ꯇꯦꯁꯇꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯨ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯋꯥꯔꯕꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯑꯕꯅꯤꯅ ꯁꯨꯝ ꯆꯥꯔꯦ ꯑꯗꯨꯏ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯇꯩꯁꯨ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯁꯤꯒ ꯕꯣꯔꯥ ꯂꯩ ꯈꯦꯆꯤ ꯂꯩ ꯄꯨꯔꯤ ꯂꯩ ꯑꯉꯧꯕ ꯂꯩ ꯄ꯭ꯂꯥꯎꯗ ꯑꯣꯏꯅ ꯆꯥꯔꯒꯦ क्या है पुलाव दो चटनी हाँ दाऊदी पुलाव बोरा सुखाम ले चल अदुसु पुसी जे पुरी जागिना थन चाकलिंग बाय आयु की चल जाने जाते ला चल ला ना पुरी जागा तो नमा पुरी जादुरा केजी 나는 괜찮아. 우리. 저기 계산해 주노. 아니 하라. 우리 30. 30. 아이디 플라워 인자란. 싸게 매면 싸. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯦꯆꯤ ꯆꯥꯔꯦ ꯆꯥꯛ ꯑꯃꯟꯒꯤꯅꯀꯣ ꯑꯩꯗꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯐꯝꯊꯔꯒ ꯁꯨꯝ ꯆꯥꯔꯦ ꯂꯦꯞꯄ ꯆꯥꯕꯗꯣ ꯋꯥꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯅꯝꯃꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯑꯗꯨꯒꯤ ꯑꯩ ꯆꯥꯔꯤ ꯀꯟꯅ ꯁꯦ ꯏꯃꯥꯟꯅꯕꯤ ꯃꯅꯥꯎ ꯃꯄꯥꯅꯤ ꯆꯤꯡꯗ ꯊꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯒ biasa dia ni apa je ada ATM ni sống này là nó tahan ni dah Nanau katangai mi mo ko na ini online ni tu online video ba lain ni Jangan siapa mama ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯃꯩꯇꯩꯅ ꯍꯧꯕ ꯃꯣꯃꯣꯅꯤꯀꯣ ꯁꯥ ꯊꯤꯅ ꯍꯥꯎꯏ ꯑꯁꯤ ꯃꯣꯃꯣꯁꯦ ꯑꯗꯨꯒ ꯇꯥꯡꯗꯤ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯕꯦꯁꯇ 50 ꯍꯥꯏ ꯑꯗꯨꯗꯤ ꯍꯥꯎꯗꯤ ꯍꯥꯎꯏ ꯁꯝ ꯈꯜꯂꯛꯄꯅꯤ ꯕꯦꯃ ꯄꯥꯞꯅꯤꯕꯣ Lawan ni video ni perintah saya Wah, lepas wah dengan sini. Kira boleh bewan. Awak enggak ada mai tu. Nanau hai taro ne Nanau kena kasi lain Jadi ya kalau ya, hari mana? Wah, Musna hai taro hai Hai. Wah,